Supreme Court na election bonds ki marik chumba report tha asigi taruk fawbugi manungda Election Commission of India da pikhalaknaba khanghalaknabasu BJP na makhoi gi aron athup shing kupshinnaba lallong kya chathare haina Manipur Pradesh Congress Committee na charge tourakli. BT Rota Labor Congress Bhavan da pangthokpa paugi mifam amada Manipur Pradesh Congress Committee Mpcc gi senior spokesperson N Bhupendana wafam asi pongdokladuna hai kumjali singani taratareta BJP laingakna haudokiba Electoral bonds scheme asi constitution na yadaba mani haina haukiba February 15 da Supreme Court ki just mangana saba constitution bench amana lauthokrabani judgment asigi para 219 gi close A B C amadi D da kumjali singani 18 gi April 12 dagi hauraga kumjali singani 19 gi February 15 fawbada electoral bonds kayam laikhrabage aduga political party singna electoral bond asidagi kanaba kaya yamna phangkrabage haibadu State Bank of India SBI na Election Commission of India da chahiasi gi March 3 fawbagi manungda pikhalaknaba khangan khibani adubu Supreme Court na thakiba matam adu yogadaba numit ani walingai March ki tang 3 da SBI na June gi tang 13 fawba matam sangdokpiyo haina Supreme Court ta appeal tawrakhi. Electoral bond scheme asi haudorakpadagi scheme asigi kuthangda lupa crore lishing tarani thoi dona tawkrai scheme asigi kuthangda lakliba sanfam singasigi chada yankai manga gi sanfam haibadi lupa crore lishing manga chamanga di lengak pairiba BJP na fangi kumjali singani taratareta haudokhiba scheme asigi kanaba khwaidagi fangbasi BJP ni amaromda SBI asi fully computerized oiba amadi digitalized oiba India gi khwaidagi chawba bank amani hairiba information mayam asi pinaba khonabada matam kuina changadaba thabak nate masida SBI na tha kya ama loribasi kari maram gino haibasi achoba wahang ama oiri hainasu mangna makha takhi 55% of the electoral bonds ki labu paisa crore around 5500 crore amadi BJP khakta do ina chakreba masi ki paisa sin election da makhoi khakta na sijina khrabra election natna sarkar tu hanbada sarkar lehan bada ML leibada MP leibada political party ki office mayam sagal i mayam sidi ruling BJP ki ngasi Manipur ki praja mayam na yengbiramungani BJP ki office mayam sagat pi bharat pumbada sarkar thuwaina hona bada sarkar laina hona bada sijina khraba paisa singra high details in do kanana karam corporate company na kayam yamna karam matamda amount kya 100 crore people kya no 500 crore people kya no 50 crore people kya no BJP da adar do political party da hai se provide details me am provide to bio hai matamda hoji kupsan na thami adu lok sabha gi election sidang di ngayo lok sabha gi election je loir ga result out to prime minister anubala aga sengma da bani hai gi matagum extension of date se lawriba adu akoi na ji khana ga dawri basi kari gi damak ta no SBI na matam masung me tha kaya rom lawba do ji maram di akoi na ngasi lei ri digital India ne Pradhan Mantri Narendra Modi ji gi digitized tawroba India sida fractions of second within a click of finger sida akoi na lawba yar lakhs of information phangaba matam sida makoi na election loirba matung June 30 fu extension ni ba haibase masi ne ba koi na questionable tawri se